doina demand taruk Yaoba Memorandum ama ngasi Manipur gi Governor Laxman Prasad Acharya Da Pishinkhre demand taruk ase ngasi dagi numit taret nigi manungda thabak ta onthoraktrabadi Manipur da leiriba National Political Party gi meehut shing mass resignation touhanbagi campaign chathanaba thourang paikhatlagani haina lup tarahumdoi gi wangangloi Shanta Nahakpam na phongdorakli hauzik lamdam asid thokliba irang ase athubada warishin puraku haiba demanda lup tarahumdoi gi meehut shing na demand taruk Yaoba Memorandum ama Puraga ngasi nungtil Raj Bhavan da lakhi. Hauzik Governor Laxman Prasad Acharya Manipur da laitaba maramna lup tarahumdoi gi memorandum adu Governor da yohanaba Raj Bhavan gi Under Secretary da kotsinnarum ki. Memorandum adu Governor da pisuluraba matung Raj Bhavan get mamangda lup tarahumdoi gi wangangloi Shanta Nahakpam na hai lup tarahumdoi na laukthokkiba total shutdown asida miyam mapung fana saugatpiba asi thagatli. Hauzik lamdam asida oirakliba fibam asiga mari leinana Governor da point taruk Yaoba Memorandum ama pisinba lakpani. Memorandum asida palliba wafam singdi koki khulai paiba singna chatharakliba attack sing asida lengakna thingba ngamdriba asi karigino. Manipur da leiriba National Highway ahumak blockade toksinduna tampakta leiriba miyam guha manungda thambagi fibamda thamliba asida India amadi Manipur lengakna chanaba thabak amata lokhatpa ngamdriba asi karigino tha ani ahum irang khara nemtharuraba matung koki khulai paiba singna tongan mafam singda attack chatharakliba asi karamna thokhalibano tha asigi taramathoida koki khulai paiba singna ziribamda landarakhiba thodok adudagi thiba khangdana leiriba miyoi singi langla langzel akaknaba matam amadi manungda puthoktrabadi Manipur da leiriba National Political Parties singi meehut sing mass resignation tohanbagi campaign chathanaba ki thourang paikhatlagani haina mahakna makha takhi Ngasidagina numit tareni gumba yengminarba matungda karigumba akoina sida memorandum na yauriba demand singje thabak ta onthoraktaba targadi akoi Manipur da leiriba National Political Party mayam se Congress oigera BJP oigera NPP oigera moi mayam se punna coordinate tawraga like miyam na khangiba leader sing amadi miyam gi leader ne na leiriba singse punna thabak tawba ngamdrabnina madugi oiba mass resignation campaign ama akoi gi site gi chathanaba thourang lei haibase chi miyam da khanganjage aduga miyam na punna hubna support tawbiu haina masi thamjage ani subda hojikse yengbiu akhoi gi irang asuyam kalla kanjida center da paliba lengak BJP sina aduga akhoi gi state da paliba lengak si miyam na khangi akhoi makhut se yam ka aina khut lengma chin lengma se ngamde aiba kangi adubu center da gi representative mayam hanjan laaga akhoi gi membership drive yam kanna chathai adagi membership ki program guma yam kanna tawi miyam na hangiba wang se khumbang amdringai da BJP gi sumba campaign ji su chathaba se lepi waiba se sima haijage haiba akhoi gi demand jing je thabak oina ontorok taba targadi political miyam gi oiba political movement ama dakar oire haibase masi haijaraga ai masi governor tholok pagi paudam se loisanjari